अहानबदा मरुइबा पाउसिंग पिजरी मणिपुर की अपुनबगी शक्तम कायबा यारोय हाइदुना दिल्ली की जंतर मंतरदा वाकत मिफम पांगथोखरे। कुकी मिलिटेंट सिंगना सुगनु केंद्र की एमएलए की युम याउना सेरौदा लेबा युम कया मई थाखरे। एमएलए की युमदा साफागद्रा हाइना थंबा गाड़ी कयासु मईना थाखरे। खोइशाउनरबा सेरौ अमदी सुगनु मियामना UKLF के नाजरित केम अमांगता थोखनख्रे। अमदी इम्फाल ईस्ट वेस्ट अमसुंग बिष्णुपुर की ngasi पुंग 5 फाउबा कर्फ्यू कोमथोकले। मियाम बुखरम जरी ELITETV मणिपुरी पाउ मीटिंग ताबीरबा सिंगबु वांगखेम चनुराना तारामनोक जरी मियाम दा मपुंगोइबा इपाउ पिजद्रिङै मांगोइनना कोविड-19 गा मरी लेनना लेंगाकना पिरिबा SOP सिंग गाकना चटपिनबा खंगनजरी मियामना मतम पुंबदा मास्क पिबा खुदसा सिंगना हमदोकपिबा अमदी मी अमगा अमगगी मरक्ता फी तरुक लापना लेबिनबा खंगनजरी मसीदा शुनतना कोविड-19 की वैक्सीन सिंग मतम चाना कापथोकपिदुना लाइचट असिबो लानथेंगनबदा अदोम सु थौदांग लौवियो हाइना ELITETV की माइकैदिगे मियामदा अपील तौजरी हौजिक मपुंगोइबा पाउ मियामदा संदोकना पिजरी मणिपुर की हौजिक वरिबा फीबम असिगे मतंगदा अपुनबगी शक्तम गाकनबा मणिपुरदा शांति पुरकनबा लोइनना मपानदगी पिरकपा साफु यानिंगदबा फोंदोक्तुना दिल्ली की जंतर मंतरदा दिल्लीदा लेबा अमदी मणिपुरदगी याउना मियोइचा कयाना वाकत मिफम चथखरे वाकत मिफम अदुदा तोंगान वारोल इबा प्ले कार्ड कयासु सिजनखे मणिपुरदगी इंटरनेशनल फैशन डिजाइनर रॉबर्ट नाउरेम RK इचनथोय पद्मश्री अवार्डी रियोबेन मासंगवा सु सरुक्याखे दिल्लीदा लेरिबा मणिपुर की यामना खंजबा अमरिक सिंह पवासु सरुक्याखे लोइनना मखोयगी ओइबा मोद सिंह फोंदोखे। I was really happy that Manipur has been developing, and a lot of appreciations came from across the country, and suddenly all these things happened. What we demand from our side is for us, and what you demand from your side is for yours. That's the difference. It's we, and that's I for yourself. That's the difference between your community and our community. When we say peace, it includes all of you. It's just not about my taste. It includes every community saying in the state that we all should protect our integrity of the state. What's the fault in that? What's wrong in that? To protect our own integrity, saying that we all should stay together. You want separate? That's your fault. But we are never against it now. We still welcome you. We love you. And that's our message to all of you. We should bring back the peace. We should bring back what we were before. The diversity of our culture, the beautiful state of Manipur should shine back again. Thank you. So, from my mouth I cannot say anything, but let the musical instrument of bamboo speak the truth. And this musical piece is to dedicate those who are the departed soul for the country. So let me blow my flute and you connect and you understand yourself. It is my appeal, it is my request. Thank you so much for your solidarity. God bless you. Let us.
Tinbiri Magipum Kudik Mabu, Ikai Kumnaja Uchari, Amutum Kuramjari. This is a very unique place of the country, Jantar Mantar, where we can open our hearts, we can tell our grievances. And I want to tell to the media to look at the faces of these innocent people. They are ambassadors of peace. They have come all the way from India, so many places, 1%, 2%, 3%, to represent, to open our hearts. So they are all ambassadors of peace. They are Indian. They want peace in Manipur. They love Manipur. They love India. And they want the integrity. Manipur, Imana, Jai Manipur, Imana, Jai Jai Hind, Jai. Why is the government not able to demarcate our border with appropriate fence like that of Pakistan and India border? Second, free women residents no more that our tribe living along the border to travel 16 kilometers across either side without visa. Are these residents properly regulated? No. Third point, India declares zero tolerance to terrorism, but terrorism is being carried out in Manipur. Why so is not being dealt with? Right. Ngasi protest aduga mari leinana yamlaba miyamna kholau kayasu lauki. Manipur. So can any force divide Manipur? Can any force divide Manipur? Long live! Long live! Bharat Mata ki! Sakti Laiba Kudlai Matik Jana Paiba Kuki Militant Singna Ngarang Chathagiba Hinda Serau the Laiba Suknu Kendragi MLA K Ranjit Ki Yum Mainatumna Thakre Lamdam Adongi Miyamna Safagadra Haiduna Mahaki Mayumda Tamba Gari Kaya Amasu Maitaba de Yaukre Hari Ngarang Maitakiba Aduda Mamangdagi Maitakiba Dagi Chita Wasingsu Mainatumna Thakre Hari Thodok Thofam Dagi Fangba Pauda Ngarang Sugnu Bajarda Miyam Gyoiba Mifam Pangtokpada Natana Minister Kim Chan MLA Usham Deven MLA Rameshwar Amadi MLA Dr. Radeshyam Yauna Miyam na Pukning Fathana Laina Bahayam Kibani Makoi Mafam Duda Ahing Lake na Bahayna Kibani Ajubu Minister Wangkhem Chanjat Krabak Tungda Matang Chetna Kibadagi local MLA Matanta Lehoki Hairi Hauzik Serau da Lariba Mita Yum Ayamba Kuki Militant Singna Tumna Mai Thakre Hairi Jerak Sida Khoishauna Basero Amadi Sugnugi Praja Singna United Kuki Liberation Front UK LFK Nazareth Game to Aikre Hari Mafam Adudagi Myanmar National Amagi ID card Amasu Fangbangam Le Hari Hauzik Lairiba BJP ki double engine ki sarkar asi nattaba atopa matik magun leiba sarkar leiram labadi ngasi thokliba thokaningdaba thokdok asi thoklamdaba shu yai haina MPCC ki president K Megha Chandra na phongdokre wafam asi ngasi Congress Bhavan da pangthokiba paumi singa unaba amada phongdokibani mahakna makhata na hai maming tagi double engine sarkar haibaduni misi mina hengalakpa yung mai thaba henaba leiba double engine sarkar ga chapmanai Union Home Minister Amit Sahana Manipur asi tangdu leitaba Purakani Habagi Tajaba Pirambaga Madugi Ona Tainabada Nomagi Irang asi Hanjilakpana Miamda Chamam Nabapokale State Force Amadi Central Force Anigi Marakta Coordinate Tonadabana Watok asi Hena Chautok Hale Union Home Minister na Chingdana Ama Tamdana Ma Ani Tok Nangang Libasi Karigino Haba Wahang Hanki Loina na pikraba state asida lengak na ngasi fawa watok asi loishinba ngamdriba asi loishinbiyu amadi miyamda horen hayeng kari thokani haibagi chamam na bapokhaliba asi kokhanbiyu haiki company mari PBU haidro demand tawdura lai basically already leire aduga BSF su leire aduga 4 company PBU haiduna la tang mari degi
ꯑꯩꯈꯣꯏꯒꯤ ꯀꯨꯜꯗꯤꯞ ꯁꯤꯡꯗ ꯁꯨꯇꯣꯁꯇ ꯑꯗꯒꯤ ꯏꯚꯟ ꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯐ ꯃꯅꯤꯄꯨꯔ ꯁꯤꯗꯩꯁꯤꯗ ꯇꯥꯡ 4ꯗꯒꯤ ꯐꯣꯔ ꯀꯝꯄꯦꯅꯤ ꯄꯤꯌꯣ ꯍꯥꯏꯗꯅ ꯂꯥꯛꯄꯁꯦ ꯃꯁꯤ ꯍꯞꯇꯥ 2ꯃꯨꯛ ꯂꯩꯔꯀꯥꯟꯗ ꯀꯝꯄꯦꯅꯤ ꯑꯃꯃꯨꯛ ꯊꯥꯔꯛꯈꯤ ꯇꯥꯡ 4ꯗꯒꯤ ꯍꯥꯏꯔꯛꯄꯁꯤꯅ ꯑꯗꯒꯤ ꯑꯦꯒꯦꯟ ꯑꯃꯨꯛ ꯍꯞꯇꯥ ꯑꯃꯨꯛ ꯇꯣꯟꯊꯔꯦ ꯍꯥꯏꯔꯀꯥꯟꯗ ꯀꯝꯄꯦꯅꯤ 2 ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯛꯈꯤꯕꯗꯒꯤ ꯌꯨꯝꯁꯤ ꯍꯧꯖꯤꯛ ꯂꯤꯁꯤꯡꯗ ꯆꯥꯛꯈꯤꯕꯁꯦ ꯃꯁꯤꯅ ꯁ꯭ꯇꯦꯠ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯅꯦꯒ꯭ꯂꯤꯖꯦꯟꯁ ꯑꯗꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯦꯁ ꯑꯁꯥꯝ ꯔꯥꯏꯐꯜ ꯐꯣꯔꯁ ꯃꯌꯥꯝꯁꯦ ꯃꯁꯤꯁꯤ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯇꯧꯗ꯭ꯔꯒ ꯃꯁꯤꯒꯤ ꯁꯤꯒꯨꯝꯕ ꯚꯥꯏꯑꯣꯂꯦꯟꯁꯁꯤ ꯉꯥꯛꯇꯕꯁꯤꯅ ꯃꯁꯤ ꯑꯃ ꯑꯣꯏꯔꯛꯑꯦꯕ ꯑꯗꯨꯅꯗꯤ ꯚꯥꯏꯑꯣꯂꯦꯟꯁꯁꯦ right after the visit of Amit Shah hek chakhiba matungdegidi nongmai kapa masingju hengalae cross firing hengalae mi sibuju hengalae yummai chakbuju hengalae aduna masi lairiba akoigi hojiksi sum akoigi periphery area da cross firing mai chakwa yummai chakpase masidagi prajasingi ground reality mayam singi sum tholai bise central ki force na group amada tongabra aduga state ki force na group amada tongaga masi singji henna violence hengalabra haiba wafam jisu lakpagum tawre adunadi aiko india government na masidi control tawge hairabadi masidi khoi hanasu haijakibaduni masidi hapta amada loisinba yaba potni hapta amada loisinba yaba potse hojik se like for example sugru adagi dolai thabi adagi torong lawbi haiba jaga singje central ki force ka state force ka combine targo jal kan taida hekta loisinba yaba potne ceasefire hekta lawbo yai ya hekta basing to madu fajana kano action chathar kan taida parja sing son da ba yung kai mai than da ba yaba pot amane Nakalamaromda party asigi working president ke HD Babratana Fongdokibada hojik leiriba lengak asi komada leiba anaba amaga chap manare lamdam asida hojik thokliba micham kayagi yum mai thariba nongmai kapliba asi lengak na una tumina leisiliba si karigino Union Home Minister masa laktuna highway gi lambida athingba piriba si lauthoknaba haibada kangpokpi lambida leiriba khutlai paiba kuki lalhobana Makutta leiba pot kumna matam khara hangaga amuk thingjange haibasi Manipur lenga khaknatana India lenga pu thawaina laudabani loinana hojing mafam kudimakta hangiba relief camp singda leiriba awa ana tariba singbu athuba matamda lengak na mineng changsin biyo haiki Minister wala amaga nagrab highway hamdu haidasu hairam highway una hamdura gani kampu bi sector haidasu home minister masana hairam amaga yamna kari haibadai makutta leiba potana koi matam khara thadokke aduga amuk khara lega tinjeli ya sarkar di challenge tawne sarkar si Manipur government to nate India government to home minister to challenge forum India ki sovereignty to soil Bharat ki ningtam the challenge to state mein namu mai aduna mase sarkar matam chana musi collapse si koi internal security so collapse to praja masala defend to the सरकार प्रजा डिपेंड तौन से थोड़ी बस इंसिडेंट असना माइक्रो अनिमकी कांग्रेस अनिमकी दला थी डिपेंड तौन नमद्रे अदुगा अमुकसु लॉ एंड ऑर्डर मेंटेन हरे न हाई गो मयाम पुगी पाइरोन नदा हाईवे दा लेबा हुजु तन लेबा खुदपु बना एकोय मतम घरे की थादो पे यानी अन तो से मसे कोई सोवरेनिटी द चैलेंज तौने सरकार बना मसे रियल इंटरप्रिटेशन कॉन्स्टिट्यूशनल मेरिट संविधान की कुछ सिंगा बने हैं जैसे काम यार का पहला तब पार्टी कनी है ना हमारे साथ हुए रिलीफ मटेरियल से अधिक अहम फेज दी रिलीफ मटेरियल से या बचान करना हुए और इसके थाम फसल इतना रिलीफ के अंदर ले का नदी हेल्थ मेंटेन तो बा हाइजीन मेंटेन तो बा नहीं तो तुम ना चांद अब फील और तो का हम का पूरा मत ना कनी बसी सो खबर कागज के आधा मधु की देते सिंह ना यावी Hojik oriba Manipur gi fibam asida waroisin ama puraktuna tangdu leitaba Manipur ama ohelu haiba dabiga loinana Bangladesh la leiriba Manipuri singna seleta leiba Indian High Commissioner da memorandum pisinuna wakat khrei memorandum aduda matam kuina dagi nungsi chanana leiraklaba tongan ba furup sing ama toina nungsinana leina basin biyo haiba wafam palli
Mamang thagi me ahumdagi thogliba kanglub anigi marakta thokhaningdaba irang asina maram oiraga ngasi Federal Students Organization Kanglaipa Fesok, United Labour Organization Manipur Ulom, Khalai Shilub Khasil amadi Kanglai Panana puna khutsinaraga RIMS ki blood bank ta EP bagi thauram pangthokre. Pangthokiba thauram aduda Kapikon gi convener Kaithalapam London na phongdokibada thokliba irang asi meitai amadi kuki nate Manipurda khundaduna lairiba kuki singda Burma lomdage changlokpa Chin kuki singi thawin sini mahakna makha taraduna athuba matamda yasinaba puraknaba Manipur lengakna singadabani haikhe. Kapikon gi member kun mangarom koi gi RIMS gi blood bank tanarakanda hariba koi gi ngasi mak lojing loyada koi gi lepak asi kannabgi damakta lan thengariba koi gi khunja sing aduga maroina set forcing hariba lan theng asida asok ana taraba sing asigi damakta koina koi gi ina na koi gi thongna ne haiba team asida mang thajarakanda koina blood donation tawbagi game asi sathajabani hariba EP bagi tabak asi khakta natana aikoina tongan tongan ba aikoi membership nasu tongan tongan mambhum singda relief singda mateng pangba aduga atop atop aikoi gi lan asida aikoina mai pak tabi adi haibagi pandamda aikoi so lopam tokpa thogdang to sabsana aikoi gi mai kai gi lori aduga ngasi aikoina dan tawjariba pijariba e asisu mapam sana aikoina ngasi shokla awana taraba aduga shokpal lab singda mapam sana yohonduna aikoi gi leipak ase kannabagi damakta asobu thogdang do aikoi gi mai kai dagi yazari aduga hauzik mayamna so hainaba ngasi thoiba se kuki amsung maitai gi marakta thokpa irang ni haina lounariba se aikoi gi maigei gi de mase kuki amsung maitai khakta gi marakta thokpa lan natti haina lowe mase tangai padana aikoi gi puari gi Manipur gi puari da achouba dakpham am leiragadaba aduga masina aikoina karigumba lan asina aikoi gi aranba mayonda mai pakeu taragade aikoi gi Manipur khunai ase amuk hanna hogat pangam loi phibam amda leirakadaba manam orakanda Manipur da khundamneriba aikoi furuk khuding magna masi amada misang changbiyo haiba nattabida aikoina lan asigi mayon asi chumna pubiduna muktang kanthabirakanda aikoigi masi khunai asi kannabgi damakta lup furuk khuding magna thawdang yamina seduna Kapikon gi makai dekso afin tawjari masi thawin singse maruina aikoina ngasi lan thengeribase mayam so haire kuki suda leiba kuki sing plus suda leiba kuki sing mapan thongineba aduga manungda aikoina lan thengnagadabadi insilliba magi thawinsinama yauribasa masi fajana masak khangaba kanda masi maru phukna manganda taragadi sigumba lanse aikoi ethnic masengi marakta thokpa lanse makhata na so matang tholakpa yaibo adu masi aikoi gi miyamna Manipur da leiba aikoi gi furuk khudimangna masi yamna munna kanthabagi tanjadu maidi logje Nambol Kendragi Manung Chana Laiba Naurem Kaital Machada ngasi Naurem Apunba Maira Paibi Loop amadi Naurem Apunba Club na sinduna Manipur da Santi Purakna Balengak na sinbiyu Manipur da NRC Chana Halu Kuki Lalhoba Singdagi Su Lauto Manipur gi ngamkai kaiba yaroi haina miyamna wakat mifam fambaga loinana kholau laukre wakat mifam aduda sarugya kibi amana phongdokibada lengak na atuba matamda Santi Purakna basinbiyu MLA yamkai miyamgi damak chongthokpiraklo haiki Laiba ima ibel ichilina puna mangna mikap mira khonna khoi khang bangam dre maram di kai gino habada Bharat Sarkar sina amukso akhoi Manipur gi paktak itak na mukso coping operation chathane tawbiri maji tawbiganu yari makhai di masi tawbiganu soda laiba kuki la rum singje masa gi kem da halan bigo adu da Manipur Shanti porakani makani akhoi yamna ware mit tang han biranu yot ki phurit lillaga yot ki khongau chelaga ima laiba gi tabak tadi haidano chongthok pirau aduga kuki na tawriba singje misam singda ojal na no mai kapi se kari maram gino maji akhoi ni yamna pamja de masi tawbiganu akhoi ingna singna lairamba akhoi ima isa puna masi ingna singna laimina si hana gi Santi poraktana kanana kari arai leita tathok tasanna chamina dana laimina Manipur gi Kanglup ki irang asina maram oiraga kuki militant singna mayumakai mai thadokpikraba hojig lanjelaktuna Kakching Higher Secondary School da hangliba relief camp ta leiba miyamna kaidongai akhoi neta na yum da lehengani haiba wahang hangduna wakami famkhre Committee for Peace and Social Harmony Head Office
Kakching na senduna Kakching Higher Secondary School Gate mamangda chathakiba wakat mifam aduda Manipur gi ngamkhai kallu center amadi state lengakna atubada warishin pubirau micha mikhai naiba Assam Rifles Manipur da thamba yaroi aikhoi bu kaidongai yum da nena tana lehenba ngamgadauri mayum makai mai thadok phikraba singgi athuba matamda leifam silu makhata na shu chana hanbiganu kuke militant singgi su kudakta lauthou darkar oiba potlam sing marang kaina fanghalu haina thaba placard sing sizinakhe Wakat mifam aduda saruk yarambi serong makhale kai maibam hidendage maibam bidyarani kaubi nupi amana fongdorokpada Manipur gi mafam kayada mai raubasu serowdagi MLA K Ranjit yauna akoibagi khul singgi ningthau sing yauraga peace committee semduna ingna chikna leirakpani Maitai aikhoina puk farubana kuki singna serau kaithel fawba thoklakpada karishu hairuba leitana ingna tapna lakibani Aduga khangaudana haukiba tang kunga taret kunga nipange lona ba ahing nongyaida tumlingaida maikai kayadagi nongmai kapsilakaduna kuki singna landarakibani Khangaudana landarakiba aduna maram oiraga ahing aduda apikpa macha manamda posenduna thawai hingnaba maikai khangdana chensinbagi awabadu ningsing lubada haujik sumi paiba koktri Irang asi tha ama fazilaklaba fawbada lengak asina Assam Rifles lambi da lakpada miyamna thingbiganu haiba nattana awaba taraba singidamak ngasi fawba thongna fana lepidaba asi yamna pende Assam Rifles na kuki militant singda aduki matik support tawi haiba asi nahamuk sungnu PS ja Assam Rifles na chethagiba thawung aduna khudamni ngarang maksu ahingda serauda makhata na yung kaya ama mai thadopikre Hauzik fawba security ye maikaidagi kari amata tawba ngamdana leiri miyamna asuk yauna waraba asida makoina fam kolaga leibagi matam natre masina takpadi lengak asi kuki militant singda support tawi haiba takpani aikhoi siro haibaga chamane haina pendaba wafam kaya fongdoragli Wakat mifam aduda saruk yakiba sugnu dagi Wangkhem Bizenti kaubi amana handak serau amadi sugnu da kuke militant singna chatharakiba thawong singbo akan mamawong da pendaba fongdorakpaga loinana haukiba tangkun ganipange sugnu gi irangda mahaki mawpanupa ngasi fawba mafam khangdana leiri mahaki maming ngangom Navy atopa maming yaifaba jahi taraga mapan apokpa NG sana khomba kaubi sugnu awang lekai mandam manaktagine mahapu athuba matamda lengak asina thidokpiduna imung manungda Nabiu haike. Pin the base, I don't give a tick pin the Bible lawyer. Kamachum the Irang Tarakwas, Sigi Mapamzi Madi, Irang Laxale, Sigi Mapamzi Madi, Mishimina, Lebri, Paulate, a quick Seroki Praza, a quick Sero Praza, I see I Hingori Base. I eat chili now, Ikrai, don't Shiva Mayam Yahoriba, Loktok Pangam than Lady Bojisu. Narang Bog the Adia whom the Lokokre to Hojiu. Siri haraga so koi lok thok pangamdre akoi chelak pada marai bakthi ba kang homadi mayam ama siraga leide baudik so khangde pen da badi adukki matik praja mayam gi thamoi sida adukki matik pen da ba leire moina hojik sok yamna waraba matam se tha ma irang cha tharak bajida moina pham ko laga leibe kari ma thau leige hoje akoi gi damak ta thokpiro akoi su noi gi damak ta mangjin thana chacha ge ba akoi asigi thabak je ai haijaning ai Hauzik thokliba kangluki irangna moirang kendragi mafam kayada lanjelakduna leiriba inmate singda mateng pangnaba haiduna Arunachal Pradesh ta thabak tawraga leiba maitai singna punsillaga semba Manipuri Welfare Society Arunachal Pradesh ke mihut singna angamba sen khai khaiganaduna MLA moirang TH Shanti gi kuthangda lupa lising marifu gi sel gi tengbang pikre Manipuri Welfare Society Arunachal Pradesh ke advisor Dr. A Ibotombi Singh na luchingduna lakpa mihut kangbu aduna ngasi ayu moirang film lekai Laiba MLA Moirangi office cha MLA ka unaduna senfamadu kutsinakibani mateng pangba aduga mari leinana MLA TH Shanti na fongdokibada haukiba thagi tang ahumdagi hauna laibak thiba thodok adudagi Churachandpur dagi lanjelakduna Moirang Kendragi relief camp singda leiriba singda Arunachal Pradesh dagi lakpiduna Manipuri macha amoina mateng pangbirakpa si hainingai leitana thagatjari makoina pibirakpa thona asina Manipur gi apunbagi shaktam kahenba ngamloi haike militant singna makoi apamba wakhalon amaga loidana yamna phajadaba bongda Manipur gi chahi kya gi mamangda gi khuna minna leiraklaba kanglu kuthra manga sina pulliba Manipur gi phajaro saktam sibu gaida thugaida na ge dungba silakpa lalong ne na lojaba adum khudong thiba thodok tuda maram moiraga aigi susampur gi lamnamna khudanu leiba maitai singna lanjenang tan leiba Moirang Kendra da hangjariba
ꯀꯦꯝ ꯀꯣꯂꯨꯝꯗꯣꯏꯁꯤꯗ ꯑꯩꯒꯤ ꯑꯔꯨꯅꯥꯆꯜꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯤꯡꯅ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯁꯤꯒꯨꯝꯂꯕ ꯋꯥꯔꯕ ꯃꯇꯝꯁꯤꯗ ꯌꯥꯝꯅ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯃꯒꯤ ꯊꯧꯗꯥꯡ ꯃꯩꯇꯩ ꯃꯆꯥ ꯑꯃꯅ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯋꯥꯔꯕ ꯃꯇꯝꯁꯤꯗ ꯃꯇꯦꯡ ꯄꯥꯡꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯃꯈꯣꯏꯅ ꯉꯝꯖꯕ ꯄꯨꯝꯅꯃꯛ ꯈꯥꯏꯅꯔꯒ ꯑꯩ ꯃꯐꯝꯁꯤꯗ ꯂꯥꯛꯄꯤꯔꯒ ꯇꯦꯡꯕꯥꯡꯕꯒꯤꯗꯃꯛꯇ ꯑꯩꯅ ꯑꯔꯨꯅꯥꯆꯜꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕꯤꯔꯤꯕ ꯈꯨꯟꯗꯥꯗꯨ ꯂꯩꯕꯤꯔꯤꯕ ꯃꯅꯤꯄꯨꯔ ꯃꯆꯥꯁꯤꯡ ꯄꯨꯝꯅꯃꯛꯄꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯂꯣꯏꯅꯅ ꯁꯤꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯆꯥꯁꯤꯡꯒꯤ ꯁꯤꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯕꯨ ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯁꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯄꯤꯔꯛꯄ ꯊꯧꯅꯥ ꯑꯁꯤꯅ ꯀꯥꯏꯍꯟꯕ ꯉꯝꯂꯣꯏ ꯍꯥꯏꯕꯁꯦ ꯗꯣꯛꯇꯔ ꯑꯦ ꯏꯕꯣꯇꯣꯝꯕꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯏꯄꯤꯁꯦꯟꯇꯔ ꯑꯣꯏꯔꯤꯕ ꯃꯣꯏꯔꯥꯡꯒꯤ ꯑꯦꯔꯤꯌꯥ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯋꯥꯕ ꯇꯥꯔꯕꯁꯤꯡꯗ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯃꯅꯤꯄꯨꯔꯤ ꯋꯦꯜꯐꯤꯌꯔ ꯁꯣꯁꯥꯏꯇꯤ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯃꯤꯍꯨꯠꯁꯤꯡꯅ ꯑꯉꯝꯕ ꯁꯦꯜ ꯈꯥꯏꯒꯠꯅꯗꯨꯅ ꯑꯍꯥꯟꯕ ꯐꯦꯖꯀꯤ ꯑꯣꯏꯅ ꯑꯉꯝꯕ ꯁꯦꯜꯒꯤ ꯇꯦꯡꯕꯥꯡ ꯑꯁꯤ ꯄꯤꯖꯕꯅꯤ ꯃꯈꯥ ꯇꯥꯅꯁꯨ ꯑꯉꯝꯕ ꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯍꯥꯏꯈꯤ ꯉꯁꯤ ꯃꯈꯥ ꯇꯥꯅ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯃꯅꯤꯄꯨꯔꯤ ꯋꯦꯜꯐꯤꯌꯔ ꯁꯣꯁꯥꯏꯇꯤ ꯑꯁꯤꯅ ꯋꯥꯡꯉꯨ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯀꯤ ꯄ꯭ꯔꯙꯥꯟꯗꯁꯨ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯗꯨꯅ ꯂꯨꯄꯥ 50,000ꯒꯤ ꯃꯇꯦꯡꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯄꯥꯡꯈꯤ ꯏꯄꯤꯁꯦꯟꯇꯔ ꯑꯃ ꯑꯣꯏꯅ ꯂꯩꯕ ꯃꯐꯝꯅꯤ ꯍꯥꯏꯗꯅ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏꯅ ꯉꯝꯖꯕ ꯄꯩꯁꯥ ꯈꯖꯤꯛꯇꯪ ꯃꯣꯅꯤꯇꯔꯤ ꯍꯦꯜꯞ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ MLA ꯈꯨꯠꯇ ꯁꯤꯟꯅꯕ ꯂꯥꯛꯆꯕꯅꯤ ꯑꯗꯨ ꯑꯩꯈꯣꯏ ꯑꯣꯅꯔꯦꯕꯜ MLAꯅ ꯂꯩꯔꯤꯕ KMꯁꯤꯡꯁꯦ ꯁꯤꯗ ꯅꯤꯗꯤ ꯑꯣꯏꯕ ꯃꯤꯁꯤꯡꯗꯨꯗ ꯉꯁꯥꯏ ꯏꯚꯟ ꯃꯦꯗꯤꯁꯤꯟꯗꯕꯨ ꯑꯣꯏꯔꯁꯨ ꯑꯉꯥꯡ ꯂꯦꯛꯇꯦꯇꯤꯡ ꯑꯉꯥꯡꯁꯤꯡ ꯂꯩꯔꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯤꯡ ꯑꯍꯟꯁꯤꯡ BPꯅ ꯋꯥꯡꯕꯅ ꯈꯪꯗꯦ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯃꯦꯗꯤꯁꯤꯟ ꯏꯃꯔꯖꯦꯟꯁꯤ ꯂꯥꯛꯄꯗ ꯃꯌꯥꯝꯁꯤꯡꯁꯤꯗ ꯃꯇꯦꯡ ꯑꯣꯏꯅꯅꯕꯅꯤ ꯍꯥꯏꯗꯅ ꯈꯤꯇꯪ ꯃꯁꯤꯅ ꯑꯍꯥꯟꯕ ꯐꯦꯖꯅꯤ ꯑꯗꯨ ꯃꯇꯨꯡꯗꯁꯨ ꯑꯩꯈꯣꯏ ꯉꯝꯕꯁꯨ ꯑꯣꯏꯖꯒꯦ ꯑꯃꯨꯛꯀꯁꯨ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯥꯏꯗꯈꯤꯒꯅꯤ ꯑꯩꯈꯣꯏ ꯆꯠꯀꯗꯣꯏꯁꯤꯅ ꯑꯩꯈꯣꯏꯅ ꯋꯥꯡꯉꯨꯗꯅꯤ ꯋꯥꯡꯉꯨ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠꯇ ꯆꯠꯂꯒ ꯂꯨꯄꯥ 50,000 ꯑꯃꯒ ꯑꯩꯈꯣꯏ ꯃꯇꯦꯡ ꯇꯧꯖꯒꯅꯤ ꯃꯣꯏꯔꯥꯡꯗ ꯊꯝꯖꯔꯤꯕ ꯀꯦꯁꯁꯤꯅ ꯂꯨꯄꯥ 40,000 ꯈꯛꯇꯅꯤ ꯑꯗꯨꯒ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯇꯧꯈꯤꯕꯅ ꯄꯨꯈꯥꯎꯗꯒꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯇꯧꯈ꯭ꯔꯕꯅꯤ ꯑꯗꯨ ꯍꯟꯗꯛ ꯂꯥꯛꯏꯕ ꯁꯤꯒꯤ ꯐꯦꯖꯗꯗꯤ ꯀꯃꯥꯏꯅ ꯇꯧꯈꯤꯕ ꯑꯩꯈꯣꯏꯅ ꯆꯥꯅ ꯊꯛꯅꯕ ꯃꯌꯥꯝ ꯑꯃ ꯇ꯭ꯔꯛ ꯄꯨꯔꯒ ꯂꯥꯛꯄꯗꯣ ꯃꯗꯨꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ what is the requirement at the time of the need is case ꯄꯩꯁꯥꯁꯤ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯗ ꯑꯗꯨꯒꯤ ꯄꯥꯎꯒꯤ ꯃꯔꯛꯊꯅ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ Babina Diagnostics Manipurda ihan hanba oina ingsok 1939 linkhatkhi masina awang nongpok bharata yamna pak chawna miyoi bagi ana layeng da darkar lakpa makhal kaya gi changyeng sing pangthoi mayamdugi marakta amatang pallabada radiological investigation su mai pakna pangthokli wana honajaba miyoi bagi sebani khana angamba thakta laibak thiraba ana ayek nanglaba kaya gi mating pangjaba si sakhang biduna awang nongpokta ihan hanba oina NABL gi accreditation pibirakhi Miyam gi pothafam ngainafam testofam report lawfam gi awaba du kokhanduna changfam hangfam pothafam gari parking cafeteria yauna marang kaina leizaraba unit ama oina miyam gi seba tawjari unit asida thamjariba matam gi darkar oirakpa equipment singdi 1.5 Tesla MRI 128 slice CT scanner mammography DEXA scanner digital x-ray loinana hematology clinical chemistry amadi clinical pathology immunology microbiology molecular biology amasung immunohistochemistry studies ki masing yamlaba automated analyzers Welcome you all to UNACO College, Kongman, Imphal East, an exclusive co-educational college offering both BA and BAC courses. UNACO College will be affiliated to Manipur University, Kanchipur. First academic session will begin in July 2023. Hurry up! Registrations and admissions open for 2023-24 academic session. SS Career Solution na chahi tara hena khunai sida leiriba naharol singbu achumba sinfam ama khangjana bagi khudom chaba du mapung fana pina bagi damak specialized oiraba team kaya semduna angang singbu nauringai dagi khoiga chanaba sinfam gi maramda singna mari makhong taktuna afaba khunai ama oiraknaba hona duna ngasi fawbala Career Solution amagi chap chana guidance thiba haibasi arriba dinate
ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤꯗꯤ ꯊꯣꯏꯅ ꯅꯨꯡꯁꯥ ꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗ꯭ꯔꯦ SS Career Solution-na akaknaba plan amadi expertise-singa putsindu na satrakak natana community level-dagi hauraga adom-adomgi khwaidagi chanaba sinfam adu maipakna chatnanaba sem sagani. Aikoigi mamal yamlaba nahasingbu tunggi achuba lambel amada lamjing haurasi. SS Career Solution-na piriba khudongchabasing asi khopna khanta haurasi. Break matungda mayamba taramnokchari makataba pauda hauzik thokliba sugnugi irang asida me kungani pandagi thiba khangdana lairakiba mitai micham ama makhongda nongmaina panbadagi sire haina lairamba miyoi ama sugnugi miyamna thiba changsilubada hingduna lairamba thengnare hari hiram asigi matangda ELITETV gi hauzik sugnuda lairiba paumi langambana pirakpa report Sugunuda tholi bang asigi irang adugi matangda hoje akhoi ELITETV gi paumi langamba leire langamba thodu asi karam thoki bano kamaina tawbuno adu manuk chunna thambiu langamba hoje aina legerba jaga asi sunu bazar dagi tangsallaga sunu police station gi manakta maite khun dawa jaga dine aduga sigi maite khun siga thangnariba nazare asida tarik 9 dagi changkiba akhoi maite macha sing khara akhoi thiba phangde natragana mosi laikhidraba haba pot adu ngasi maite macha mayamna hadi khunna sida changuba kanda hujikki maite nupa am phange maite nupa sigi maming je sunu rajkumar kawi aduga magi apopagi mingna inausa allies project promotion kawi hojiki lokselu basang baje akhoi micham mayamna changbra traga security force gidi kari response le habiu changbasi hojiki micham mayamna pup changmani security force ama bu yaude adubu nakanda akhoi security force Manipur police station gi police staff personnel khara de sida duty ta dona lei aduga hojik thoni daba thodo thokpa leibra aduga hojik sugunogi mafam aduda atopa irang lakadaba leibra adu habiu hojiki oinadi hojiki nazaret haiba jaga sigi nakalama akhoi Don Bosco school ma lei Don Bosco school gi nakana lambi umsali sidai ki akhoi koki militant sing ni mari khak uba thengnajare ni mari jida mi ohum ma Don Bosco school sangre du ama jina lambi mathaka kala ma paktar leigra aduga hojik sigi jaga maksida koki militant sing na mate gi kun gi makai rom da sniper amadi atopa fajaraba khulai kaya ama kapsala yu hojik chulle pana hoje akhoi section thorang lokhat li haibatugi sabta bofam thambiri section lebiyo makata na akhoi pawdum lawjara ke langamba Manipur da tangdu laita daba hingsa gi thabak chatharagli laibak thibani wafam singa si thangmaiban gi MLA KH Kishan na mahak ki mayumda paumi singa unaba amada fongdokhibani mahak na makha taraduna government ki hospital amadi private hospital da lying balak pasingda lemna lying binabashu haijari thangmaiban manungda leiba ana lying fam singdadi chepau thakre hairi aduga numit humni gi manungda pau pibireknaba khangankre Amaromda mahak na makha takibada hauzik relief camp ta lairiba miyoi sing asi kayam kuina laigani amashung MLA sing na makoi gi jaga da pubiyu haike thangmaiban gi oinadi mahak na layingba amadi relief camp ta lairiba singbu makoi gi safagadaba mafamda achangba senfam loina mahak na puthoktuna layengani haina mahak na makha takhe tanjasida akoi loina mak masi daita lowa rakale aina honorable CM dasu सरकार पाइबुदी यावरिने दुसु मैम पुलकता अदुम कोई अपील तौजगे अखोइगी चिंगी ओइना कन्स्टिट्यूशन लेरिबा कन्स्टिट्यूशन कुनसिदा लोकल एयर फंड जे करोड़ मम हेना पिरगा कोई चिंगदा थबक तोहनबगी हेना साखोना थबक तोहनबगी अदुगुम वाखलोल चिंगमी नुंसिबा वाखलोल सि लेबिरिबनी ना हजिक्सी अवाव तारम नमसिददी को एडिशनल MLA सिंगसिदसु लाख यांखै मुतोसु around 2 crore musi taruga khara mayam yenaragasu akhoi hojikta asu open leiriba awana tarbse masimtang ai thukpiu haiduna ai mayam sidaita khuthang dai hai thamjari aduga akhoi hojiksi mayam tangai fadrisi relief camp da leiri singse akhoi camp kui lehendoino makhoi dan leiriba thajabo mangisi camp lehendoino makhoi masi singse akhoi yam kupna naina batraka lei tangai fadradi rules and procedure and conduct of business yauri bani akhoi circuit assembly ma phomba bo akhoi tarka leira akhoi si naina bai tare masi थामा पाइसल अखोई ngamdre si karigino sin nainaraga koi khanbagi matam yaure rumor se makal gi rumor su sandoktana akhoi amaga se thajabo mangna handana koi amaga se khana hanabasu yam tholakpa lei bai tare kaim tawjedaba group amasu frup amasum chenana ba honaba mara leijedaba mayam amsu bunana ba honaba masi mayam sima yamna akhoi naina
Nauremthong Laishram Lairaktage Samushang Ukul Fawagi Apunba Nupi Lupna Sinduna, Naurentom Kulem Lekai da Wakat Mifam Fam Grey. Wakat Mifam Aduda Sarugya Kibi, Oinam Sitala Kobi Nupi Amana Fondora Kibeda, Matamamada Hosig Lamdam Asige CM Oriba Birena, Sahid Minarda Singjang Paiduna Imaleba Kai Bayaroi Haiduna Togla Kiba Tona Adu, Ngasing Asimak Madugi Singjang Adu Maya Tangbiu. Hosig Lamdam Asida Tangdu Leitada Laiba Asi Atuba Matamda Waroshin Purau, Sulautu, Loinana Lamdam Asida Kunda Minariba Kanglu Kudimakna Tokpiraktuna Imalebak Asi Puna Kanminasi Haiki. Indian Army Changal Lokoya, the Changal Harris Indian Army Kotava Yawi was Nataba, Assam Rifles, Assam Rifles cookie, and the Lepaga, Mercedes in the Hybrid, Makana, the Makalekani, Lambi Tado, Piro, Lambi Tado, Hazalo, I seen the Hybrid and the light. Kota and the Minatan, the Makoi Light Hadi. Some Nakaki cookie, Missang Sanguna Makoina Chimana, Akoi the Gonzala no, for the Yakogi, Boom, Kami, Amaso, Yaroka, Madugi, the Akoina Masidi, Akoina, like Hokoi, Hybrid. Akoina ahin chen phang de sorok to thoga mayam che khungak ta baya de haidana ko thokchara kani Haukiba me ahumdagi thoglakliba irang asi kuki refugees singna hobani wafam asing asi major kulda leiba Manipur Press Club ta pawmishinga unaba amada nongchup Imphal apunba palem ima furup ke secretary general A Santi leimana phongdokibani mahakna makha taraduna union home minister gi numit humni gi khongchatta thamlamba wafam sing adu aremba tare mahakna takpirambagi matung ina numit 15 gi matungda laklaga su gi ground rule thugaiba singi mathakta ahakpa chairak pigani haibadu yamna nungai Kuntraga Taret Suba Assam Rifle na Sugnu Police Station ki gate mamangda makoi gari khamjinba amadi fayengda nongmai kapnabada kungani thoi Suba Assam Rifle na kuki gi mateng pangbasi yaningde haina makha takhi Rifle da fayengda akoi maitei ga adi kuki ga nongmai kapna matamda kuki da support ba hanna yamana kanta khagi khambi ba leitana yenga leiba pose kuki gi di maman yamda ba moi khulai maya ma sine Masida yenga leiba haiba ani simadi atuki matik kuki da support ba India da thabi reiba akoi gi Assam Rifle singa se akoi taseng akoi waroi Manipur baza punamana waroi haiba se center na khangpham thoye adegi amana Mokoina Pariba Kulai Mayam Ase, Karai Masiakuna the Bam Topone. Madam de Manipur Sida Kuki refugees in Resangil Harakanda, Makoi Popi planted Santoba, Asuma Mayam Matoshala Kanda Makoina, number 4, Putoga, number 4, Sungaga, Manipur Homi Mayam, Manganba, Hatopa, Masimagi hidden agenda, Paringa Mada, Kanar Abaneba, Adobo, Libak Tibadi. Central government Kangadabadi, Manipur lady ba, Isai Sukak happened at the India game upon Kodimaka number 4 Sakaigada, Pariba, number 4 Luliba Sing se, Masipunamaxia, India government the Singna Bani cookies in Naibase, we Masana Poloto Godamani. Ngarang June ahum amadi ngasi tang marigi ahing nongyai pung baroga minute 15 rom tarakpa aduwaida samu punbigi mathakta duty tawraga leiba police personnel singna control room da nongmai kapagi makhol tai haiba pau pirakhi amadi chapchana haiba ngamdaba bom manba ahum su faitol gi area dagi Fange haina Jiribam gi SP Maharambam Pradeep IPS na ngasi paumi singa unaba mada fondoraki mahakna makata na hai nongmai kapagi makhol tarabasu police ki maikaidagi yamna ingna chikna nongmai hanna kaptanaba khanganki matam adumaktada commando team ama thazinduna irang thoktanaba jackson thorang lokatke Assam Rifles ki commandant Kuki Inpe Jiribam amadi Tamenglong amadi atai Gular Tolge Mioi Amagasu Kudakta Pau Faunaki, Nasi Ayuk Pung Mapan Aduaida Jiribam Police, Tamenglong Police, CRPF, Assam Rifle Amadi, Manga Suba Emarga Puna, Security Personnel Chaniga Yankai Mugna, Gular Tol Amadi Faitolgi, Mafam Singda Ti Humbagi Tabak Jetake. Gular Tolgi Maitai Kulda Ahan Boina Ti Humbagi Tabak Jetabada, Sen Begna Semba Bunker Amat Tugaiki. Matungda Faitol da thi humbagi thabak chathabada bunker ahum amadi chapchana haibangamdaba bom manba ahum fangbangam khe Tausemgi OC Maratha Kamaina procedure amada ningthina seize tawraba matungda bom adu disposal tawkre hairi ngasige chathaki ba thi humbagi khongjang aduda Faitol gi mioi singna support tawrakhe hayeng Gularthol amadi Faitol khul anigi Praja Singhi oiba mifam amasu pangthoktuna santi leinaba honagani haina makhata na phongdokhe
Numidangi pung baro minute 35 taba matamda aikoigi duty torga leiba jibangi police ki mina akoigi control room da report torpani asagi nomai kapagi makhon tai hena nomai kapasi amra anira kapaga amuk khar chawa makhon tai hai maduda akoigi immediate response noi di kapuno akoigi police ti yamna restraint leiba noi ja koina hallaga kaptaba ama tawi ahanbada aduga akoigi CDO team se thajillaga akoigi position se strengthen tawi haiba matam asida akoina commandant Assam Rifle Colonel Akash ka paw phaunai adagidi akoigi Kuki Inpi gi president Jivan Tamenglong Kuki Inpi gi president Jangmin Thang Singson ga jawari phaunai adagidi Kola Tholgi akoigi kahera mutum sadananda ga paw phaunai paw phaunaba matam sida akoina khangma ngambasi Kola Thol amasung Phaitol ani jigi marakta yamna naknaba mari lei moi masen paw phaunai Phaitol kamuna su hairi akoi jo kanano thiri noi pakhat kano akoi mathakta kanna thiri kaino torosi langoi si kholosi haibsi hai adagi makharom dagi su police amasung Assam Rifle yamna phajabana police amasung Assam Rifle ani se unified oina nomai makhonji somdagi tai herga moina su additional I think force thajilaga moi officer tharga search amato inungdang sida ani jigi thajabasi thamaga kainosi nungdang si hawraba matungda ayukta hoigi moigi commandant Colonel Akash na ingonda phone tawi sigi incident si laire aduna akhoisi search ama tokthose haibadagi aina se yai her hadudi akhoi punna tawjai Apunba Tengbang Loop Bishnupurna Chalariba Relief Camp Talaiba Churachandpurdagi Lanjenarakuna Bishnupurgi Old DC Complex Talaiba Inmate Singda Yankaiga Mapan Suba Mountain Brigade Nangasi Achathak Pizabaga Loinana Inmate Sing Medical Checkup Tauraba Matung Darkar Leba Hidak Langthak Lemna Pikre Churachandpurdagi Lanjelakuna Lairibi Nupi Amana Fongdorakpada Aikoi Old Mini Secretary ta Hongjilagani Haibagi Pau Tabada Nakalda Army Lay Armina Kuki Lal Hobasingi Mateng Pangi Haibagi Pau Manipur Miyamna Khangi Maram Asina Isada Pakhat Pafaurami Adubu Madugi Ona Tainabada Oirame Maramdi Yankaiga Mapan Suba Mountain Brigade na Ayub Angan Badagi Aikoina Lairiba Complex Asi Sit Sengbaga Loinana Darkar Leba Acha Thak Amadi Ana Ayek Sing Layeng Baga Loinana Darkar Leba Hidak Langthaksu Lemna Piri Makata na pigani haibagi thasaba army gi maikaidagi thamki Indian Army na Manipur gi thokliba thawong asi santaina na ba hotnabagi saruk ama oina Yankhaiga Mapan Suba Mountain Brigade ke Brigadier S.J. Tiwari na Luchingduna Bishnupur gi Public School Modern Higher Secondary School amadi Thokchom Ibotombi Institute of Teachers Training da leiba punna inmate chamaga marifu romda darkar leiba facilities sing pigani haina army gi maikaidagi lanjelakduna leiriba inmate singda thajaba pikhi Koise Churachandpurdagi lanjelakpa amani ado akoi hana bet college ta leijarambane ado ngarangdagi akoi asigi akoi zum lekoi pat ki DC office da akoi hongjille ado akoi na hongjingai mamangda akoi yam chatningde mafam sida kaigino hairdi nakanna army leye Assam Rifle leye admaina kai mayam haibaje hujik thoi bairang sida army su yawe Assam Rifle su yawe admai aki akhang mayam ama leye akoi chatningda na barada leisira karai da leisige ko chen bagi honai adubu sangdadi sangurage na khoise ngarang se sida thungakpa matam sida akhoi na khallam baduga moina tawbirei siga kitang di tayon na re ngasi morning se Indian Army 59 Mountain Brigades na morning gi breakfast amadi hidak langthak sing akhoi mayam gi yenbi re cha parda Manipur asi popi thabada amadi masina oirakpa yabasi athubada narco terrorism ama Manipur na lakpa yai Wafam asing asi Major Kulda leiba Manipur Press Club ta paumi singa unaba amada Federation of Indian NGOs on Drug Abuse Prevention gi convener Dr. A Jayanta na phongdokhibani Mahakna makha taraduna state asida Englishing aniga taraga mangada survey tawbada lising kuntraga nipan chanipan ga taraga mapan hariba masing asi lairiba misinga yengnabada masing asi yamna yame haiba tai
Narco terrorism hariba asigi atopa khetnaba hairagadi ayamba kadersing asi nishada addict oirakpa aduga hauzik relief camp sing da leiriba miyamgi marakta drug addict ke awaba mayoknaba leiriba asi FINGODAP na lemna layengani haina mahakna makha takhi yam si matang sida government da plan am tawraga tawbiu akoi adum tawjage adago akoi gi staff adum free da lay kana thing namna ko staff se tongai leitre noina kadai da mo hambiro ke mama akoi laga adoida akoi treatment tawjage moina akoi gi paisa payment akoi salary pi dum nate akoi staff sin du thing ngabadi na moi kare hitare tongai leite leire adu moina haire mafam safe odu tawbiro drug treatment la hallo akoi te to this is one option ade अखोइना ख्वाइदे गवर्नमेंट हाइनिंगिसे सिगुम्बा पॉपी थारकपसे इसम समना ड्रग की प्रॉब्लम अंगांग ड्रग चार्ज प्रॉब्लम लोबियो मरमदी सिगी कल्टिवेटिंग हेरोइन से मफम जे अखोइ मसीदी थाबगी मफम ओइबनु कुइरेदि सुंबम ममुर कनेबो बो अरे सुंबम मने गोल्डन ट्रायंगल गुम्बा ओइना मणिपुर मचा मचा लाने अदना गोल्डन ट्रायंगल मक्सी तसेंबदी मागी जनरल खुनसा जन सामतंदा माना ललोन की सागी नतेबा साना है स्टेज से मा लिबरेट तो गेना मा जी गुरुला अखोई केनो टेररिस्ट है गद्रा अखोई के गवर्नमेंट फाइट तो लीडर ने अदुना मागी केनो से लिबरेट तो नगी नक्ता माना पोपी जी थारगा अदुई फंग पैसा दुना माना सिजनरगा मागी आर्मी से अगेंस्ट द गवर्नमेंट द लंदाबा अमने United Maitai Pangal Clubs Organization UMPCO Wangkhem AC na sinduna Wangkhem Kendragi tongan ba mafam mangada Manipur gi saktam kaiba yaroi athubada santi hanjilhalu haina miyamna wakat mifam famduna khongjang changsinkhre yaripok haitroi pokpi yaripo bamo lekai yaripok singa fauden amadi hayel labukta wakat mifam famki Wakan mifam aduda saruk yakhiba UMPCO gi ko convener MD Riyajuddin hai Manipur gi lam inchi ama fawba kaihan ba yaroi karigumba Manipur gi integrity da akai ba pirak lagadi maitai pangal singi singli da I marik ama cheli ba fawba hanba leitana thengnagani Manipur amadi center gi lengang na athuba da warishin puraktuna mahausa gi fibam da hanjil handuna tangdu leitaba nungsi chana ba Manipur adu hanjil hanbiu haina mari leinaba singi pungning chingsilakhe Manipur da tholiba tangdu leita daba yamna sarang amadi yamna laibak thiba thodo asi Manipur sarkar na amadi central government na akhoi athuba matamda shanti puraktuna waroisin pubirau haiba message asi pijabani loina na akhoi maitai pangal clubs organization apun bagi oina su karigumba Manipur gi integrity da अखोगी इंची फाव मणिपुर की लम इंची फाव मांगलपगी खुदो हाइदी मांगलप याबगी ओथोप लैरगदी अखोई मैतै पांगनसु येंगदुना लैथोलोय अखोगी इसादा सेलिबा ई मरिक अमा फावबुना हेक लैरिबा मखै मणिपुर गिदमक्ता इमा लेबा किदमक्ता अखोई लांथेंगनगनी Wakat mifam aduda saru yakhibi Hasina Ayub Kaubi Mahiroi nupi macha amana fongdorakpada mamang thagi ahumdagi chatharakiba kangluki irang asi center amadi state government na athubada warishin pubiraktuna tangdu leitana hinghanbiu aikhoi ima amatagi macha ngaktani aikhoi amatani aikhoi gi integrity kaihanbiganu aikhoi hanagumna nungsi chanana hingminasi lamdam asige tungi punsi lab kadoriba yumbirel oirakadoriba mahai khunai gi damak khanbiu khana chainaba hatna shunaba asina tungi yumbirel oirakadoriba mahairoi singda akaiba oheli haibasi aikoi khudimangna khangnaribani pikliba tungi generation oirakadoriba mahairoi singi damakta khanbiduna fathabiu aikoi gi piklaba fazaraba Manipur gi saktam asi kaihandanaba amadi santi hanjin biraknaba Bharat ki Prime Minister Narendra Modi amadi Manipur lengangna athubada akhanaba mideng ama changbiu mahairoi khunaidadi khenaba amata leite aikoi nungsinana leiba pami Irang asina maram oiraga mahai masing taminarakpa kaya tukhaina tahale makhatana mahaki mahai masing imalaibak Manipurda tamthaba pami athubada santi hanjin hanbiu loinana imalaibak iramdamgi apunbagi saktam kaihanba yaroi haiba thamoigi oiba wafam sing fongdorakhi Wakat mifam sing aduda Manipur gi saktam kaiba yaroi aikhoi santi pami aikhoi amatani center amadi Manipur lengangna athubada warishin pura u haina iba placard sing sizina kibaga loinana kholau kayasu laukhe
ꯍꯥꯠꯅ ꯆꯨꯅꯕ ꯍꯥꯠꯅꯕ ꯃꯌꯥꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ education ꯗ ꯂꯣꯏꯅ influence tꯧꯋꯦ ꯍꯥꯏꯕꯁꯤ each and every knowledge ꯂꯩꯔꯦ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯄꯤꯛꯂꯤꯕ ꯏꯆꯥ ꯏꯁꯨ ꯄꯤꯛꯂꯤꯕ ꯂꯥꯛꯀꯗꯧꯔꯤꯕ generation ꯁꯤꯒꯤ ꯈꯟꯕꯤꯔꯒ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯒ꯭ꯌꯥꯟ ꯇꯥꯕꯤꯗꯨꯅ ꯑꯃꯒ ꯁꯥꯎꯅꯕ ꯌꯦꯠꯅꯕ ꯈꯟꯅꯕꯁꯤ ꯂꯣꯏꯁꯤꯟꯕꯤꯅꯕ ꯇꯧꯁꯤ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅ ꯃꯅꯤꯄꯨꯔ ꯍꯥꯏꯔꯤꯕ ꯄꯤꯛꯂꯕ ꯐꯖꯈ꯭ꯔꯕ ꯂꯝꯗꯝ ꯑꯁꯤꯗ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯍꯦꯟꯅ ꯃꯨꯟꯅ ꯈꯟꯕꯤꯗꯨꯅ ꯀꯔꯤꯗꯒꯤ ꯁꯣꯏꯔꯛꯄꯗꯒꯤ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯁꯤ ꯅꯩꯅꯕꯤꯔꯒ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯁꯣꯜቭ ꯇꯧꯕꯤꯌꯣ ꯍꯥꯏꯅ Social Development Youth Club among Islamic Development Youth Club ki maikaidagi phongdokchari Kanglupki irangna maram oiraga masa masagi mayum thadokdona lanjenarakliba hojikna relief camp singda leiriba miyamgidamak free auto service panghalagani haina All Hairok Auto Owners and Drivers Action Committee ki maikaidagi phongdokli ngasi thawbalda pawgi mifam pangthokladuna All Hairok Auto Owners and Drivers Action Committee gi Laisram Biren kauba mihut amana phongdoklakpada committee asina ahanbagi oina Wangjing Hodambada leiriba relief camp amadi Hairok Higher Secondary da leiriba relief camp ani asida leiriba awaba taraba miyoi singna Hairok to Wangjing amadi Hairok to Thawbal chatpa matamda sel gi awaba pidana Chathok Chosin Yanana Bagidamag relief camp ani asida leiriba miyoi chanida free auto service asige token pikre Association asige auto marina handakta sero amadi sugnuda thokiba irang aduda awaba nanglaba kayabu kakching relief camp sing tamna pukhatpadashu sel amata laudana miyamgidamak khanna angamba mateng pangkhe makha tanashu mateng pangkhigani Hauzik committee asina relief camp ani asida leiriba miyamda piriba khudong chaba asigumna Manipur gi atai mafam da leiriba gari gi association singnasu angam mateng pangbiu haina phongdorakli loinana mobile number 9366780815 ta contact topiba yagani haikhe Sauba irang ama tholok pasida yamna mafam amadagi mafam amada lanjenadana Lagliba relief camp da leibiriba khoi Hairok to Thawbal se leiriba jaga sida relief camp mafam anida Wangjing Hodambada da leiriba relief camp aduga Hairok Higher Secondary da leiriba relief camp sida leiriba awaba tarba misingi mafam amadagi mafam amada sathok season tawba akhoi route sigi Hairok to Thawbal Hairok to Wangjing hairiba area sida moina sathok season tawba matamda Kanglupki irangna maram oiduna lanjenarakliba miyamgidamak Hairok Kendrigi MLA Dr. T.H. Radeshamgi meeting makada PLC Academy Mayai Kaital Hairok Higher Secondary School Sekmai Khunau High School Ningel Kok Mayai amadi Salungfam da hangdokliba relief camp singda ngasi Peace and Relief Committee Hairok Kendrana koina chatuna chana thaknaba polam sing cheng alu thau relief material sing tengbangkhre Polam sing adu yenthokladuna Peace and Relief Committee Hairok Kendragi Chairman T.H. Chaurazina Hai Relief Committee asina local MLA gi meeting makada haukiba May Mari dagi relief camp sing asige awataba sing yengsinduna lakhe Relief camp sing da leiriba khunja singna masagi mayum da hanjaduna ne tawa punsi amada halaktriba fawba santi haibadu oiroidabana miyamna khongfam khazik handokna duna lamda masida amuk hanna santi purakna bahotnabada aikoi pumna mangna saruk yaminasi haina phongdoklakhe Haugiba tang daki keno tawduna ngasi June ki tang mari yore habidi tha ama helabani si phawbada aikoi yamna sikna tangdu laitana koina leiba ngamdaba praja singda aki tujungba hawriba kunimksi aikoina ahanbada aikoina pisama purakpa ngamdragadi aikoi sakhat thorang aduga praja khudimuna tawjagadawa magi semjagadawa sajagadawa Laur Simubagi Matam Laka Kutumakse, Masi Equina, Mayum da Lahin Dragadi, Equina, Haiba, Tenose, Yam Awaba, Mayok Nagadori. Waithok da leiba lekai mangagi club Maira Paibi Loop amadi leisabi singna hojik wabagai Higher Secondary School da hangliba relief camp ta leiba sugnu serau amadi napatagi lanjenarakuna leiba miyoi singda chana thaknaba polam firol nupi oibi singi hygienic pet na chingba mateng pangkhre loinana sel oina lupa lising kunsu mateng pangkhre
May 8 pangthokani haiduna tauramba NEET UG ki exam handak lakliba June 3 pangthoklagani haina phongdokre wafam asi ngarang Lamphel DC complex ki courtroom da pangthokpa paumi shinga unaba amada Imphal West ki DC su oriba TH Kiran Kumar na phongdokhibani mahakna makha taraduna state asigi oina Imphal Center da exam thagadaba punna candidate lising nipan chatret ka yankai mathogi manungda lising amaga jamapan ga taraga mari de Imphal Center nataba atopa center da tharagani lemhoriba candidate singna Imphal Center da adumak thagani Imphal gi oina punna center kunithoi leibagi manungda Imphal East gi oina center tara amadi Imphal West gi oina center tara gani thoi lei Hariba Center Kunganithoi asigi manungda Imphal East ki Center Lamlong Higher Secondary School oiramba asi hongdoklaga Ananda Singh Higher Secondary Academy da oiragani loinana lambi da lakpu matamda exam gi admit card aduna exam numittugi oina curfew pass oina sizinaba yagani haiki Hariba admit card asi hana download ta hodaba singna district ki leiriba DC office jage download tawbagi ayaba leigani Imphal manungi oina Kwakaithal mayai koibida leiba Sisu Nisha Niketan School da su admit card download tawba yagani haike loinana exam thabagi matamasi hana nungthilgi pung 3 dagi hoduna pung 5 ga minute 10 fawba oiramba asi numit chungba pung 10 ga nithoi dagi horaga loibana pung 3 ga minute 10 da ngankhatle exam thaba lakpa matamda mayamna pung thengna hogani haiduna thengna lakpa tawbiganu exam center singi gate asi ayuki pung 10 makhai taba matamda lonsingani loinana admit card download tawba fanghodaba singi DC office cha paw faunaraga nongma watlingai da lawba yagani exam paper lawbada thengbana maram oiraga exam thaba lakpa matamda ayuki pung 9 da laknabasu fongdokhe ख्याजे कोई लो एंड ऑर्डर सिचुएशन जी येंगा कांदा परीक्षाजे पुंग अनि खललगा 12 दगी हौरगा पुंग 3 मिनिट 10 भावदा परीक्षाजे तौगनी करिगिनो हाकना परीक्षाजे लोरकांदा आंगांग सिंगसी मयुमदा अहलमजिंगा हनबदा खुदोंग चाननबा परीक्षागी सेंटर सिंगसिदा पुंग 12 दा हौजगदब ओरगसु आंगांग सिंगसे पुंग 9 गी मयादगी लाको दरका ताई अदुगा मागी तौफम थोकपा चे चांगी करिगी मयाम तौरो मतुंगदा पुंग 13 गा मखाइदा अखोई गेट लोन गनी अखोई एमिट कार्ड की मतंग दमु आंगांग सिन याम तोइना हंगी एमिट कार्ड सि हाना ममांगी परीक्षा गी दा अखोई गी थागर खिबा मागी एमिट कार्ड लैबसे मसिगी एमिट कार्ड सि अदुम सिजनबा यायबा करिगुंबा मणिपुर दा थागदब ओरगदी मणिपुर दगी सेंटर ओन गी हाइबदुबि अनोबो एमिट कार्ड अमा चिंगदजबा तारे मफम अहोंबदुगा लोइनाना अदुगा मणिपुर दा थागदब मयाम सिगिदी हानागी अरिबा एमिट कार्ड सिजनरगा अदुम तौबा याय करिगुंबा चिंगदा होद्रबा Sisu Nisha Niketan da Amrita ki office da chalaga chingdabiba yai DC office sing da chalaga chingdabiba yai aduga Imphal West da atoba district ki werga ju swaida laibo werga adu ju dum chingdabiba yai ba karigumba angang sing jina khudong cha daba leire paikha gi center si da khoi laga logjage emika singse hairaga ju angang jinu hana khoi da pau pibiraga di namthok piraga gate ta ready torga thambidoine angang sing ji tawbodabu gate ti pung 13 ga makhai da lon ga damina adugi mamang da che jingbo thidok sizin tawbogi nganna yorok padarka tai angang sing ji parikha gi center kungani thoi se masi khoi center amakhak mafam honge center kungani thoi sida center tarukta akhoi gi CAPF ki sibai le handaki law and order jiga mari na सिबाई लेजरगसु अखोई लेरिबा सिबाई जिंगे अखोइना रिक्वेस्ट तौरे मोइना परीक्षा तौद्रिङै की ममांगदा का सिंगे तकथोगा लंपाक्तबु ओइरो नाकंदबु थैदोगा बोइरो मफम मंगा अमदी सिनबा यारनेबा लमलोंग हायर सेकेंडरी दा तारंबा अंगांगैसे आनंद सिंह हायर सेकेंडरी दा पुलअप ओइना थांगनेबा लमलोंग दा हाना सेंटर तारमदी एमिकार हानागी चिंगथोकपा मतमदा लमलोंग इजरगसु आनंद सिंह हायर सेकेंडरी चलगा लमलोंग की ओजा गैदुना अदुम सिनगदोरिनेबा आनंद सिंह हायर सेकेंडरी हानादी माजे सेंटर ओइदबा सिगी अहोंगवा मखक ले अंगांग जिंग जी चटपा मतमदा एडमिट कार्ड पाइरिबसिना अदुम कर्फ्यू पास ने अदुम लौब यारे कर्फ्यू कईगुमा खुदक थिंजनग्रगसु कर्फ्यू पास ने लौबीबा यारे परीक्षा सिनबदा मरी लेनरिबा अखोइगी ओजा सिंह अखोइ कंडक्ट तौदा चंगी मैम जे मोइगी ड्यूटी कार्ड कुंबा आई कार्ड कुंबा अदुम पाइरगा अदुम कर्फ्यू पास ने अदुम लौबीबा यारे परीक्षा के नुमितसिदा अखोइना रिक्वेस्ट तौनिंगबना यारिखै तांग 3 की परीक्षा सिदा इरांग लैबिद्रगदी नुमितसे आंगांग सिंजु इंगना तमना परीक्षा थाबा दरका ताय आंगांग सिंगना टेंशन यामना कारगदी परीक्षा दा मार्क याम फंगोइदोइनी अखोइ आंगांग सिंग मार्क याम फंगदना परीक्षा सिलेक्शन दा खनबदा वारकदोरिनेबा अदुना मयामना तांग 3 की लेबाक पोपु नुमिता तोंगान बा डिस्ट्रिक्ट तगी लाकदोरिबा आंगांग सिंगसी सपोर्ट तौबियु हाइबदमा थमजगे
ngasi Imphal East West amasung Bishnupurda numidang waram pung 5 fauba curfew komthokhi curfew komthoklingai manungda kaithal kanaki dukan sing thong hangnaki curfew komthoklingai matamda miyamna chana thangnaba polam sing amadi nomada changdaba yadraba polam sing leinaki ELITETV News Channel asigi oina miyamna email gi kuthangda ipau thabirapa matamda email address info@elitetv.in da thabiraknaba khanganjari masida shunatana ELITETV da ipau faunabagi oina phone number 9402890982 da ipau fabiraknaba khanganjari miyamna su ELITETV gi YouTube channel Facebook page Instagram amadi Twitter da su follow tobinaba khanganjari Lushilakpada maruiba pausing amukana pizari Manipur gi apunbagi saktam kaiba yaroi haiduna Delhi gi Jantar Mantar da wakat mifam pangthokre Kuki militant singna sugnu kendra gi MLA gi yum yauna serau dalaiba yum kaya mai thakre MLA gi yum da safagadra haina thamba gari kaya su mai na chakre khoi sauna raba serau amadi sugnu miyamna UKLF ke Nazareth kem amangata thokan kre Amadi Imphal East West amasung Bishnupur gi ngasi pung 5 fauba curfew komthokle Hausi Fabagina di ELITETV na sandok chariba Manipuri pau matang swaida loijare miting tapir basingbo amukahna kurumzari